أعوذ بالله من الشيطان الرجيم بسم الله الرحمن الرحيم رب اشرح لي صدري ويسر لي أمري واحلل عقدة من لساني يفقهوا قولي أي نكسجرب تلنا وسين أيغسي يوم العاشوراء کی متانگدا أمدي مهاكي فضيلت أمسون قرباني کی متانگدا لوينا تكبير التشريك کی متانگدا ميامي مفهومدا وفهم خرا تھمجگے جو ہجک چتلب صحیح اسی انگلش کی کیلنڈر دا ہائرگنا 2024 تھانا جون نی ادوگا اسلامک کیلنڈر دا ہائرگنا 1445 ہجری ہائبدی چہی لسنگ امگا چامری نفوگا منگا سوبا ہجری ادنی ہائربا جون کی تھا اسیدا اسلامک کیلنڈر کی متون اننا تھا انی چلی جون کی تاریخ امدگی لورگا تاریخ تریت فاوبا اسینا زی قاعداگی تھا ادوگی نمسنگی منونگ دا چلی aduga tarik nipan dagi lauraga jun gi lemhuriba numising asi jil hijjagi thagi numising adugi manungda challi hairi yamuk yamna matik magul laybano haiba matamda tirmizi sharif ki hadith ni Allah ki nabi sallallahu alaihi wasallam na hadith se takbir tarani asigi manungdagi numit mapanni tarik nipan dagi lauraga tarik taraga taruk fawba se koina roza hele adu ibataragadi roza amagi badale da Allah rabbul izzat na jahi ama roza hen bagi dapi nabi basawab adu chapmana nabi nabi genai adu kanaguma musalman banda bandina nupa nupina numidangi matamda hingi matamda tumdana Allah ge ibadat sing tawre adu nawafil sing ge ihtimam tawre zikir aur askar tawre adu ibataradi hairiba asigi badale da Allah rabbul izzat na laylatul qadar ge ahinda tumdana Allah ge ibadat sing nawafil sing ge ihtimam amadi zikir tawbagi sawab adu adu chapmana nabi nabi genai Allah rabbul izzat na koi pum namakpo haiba jun gi tarik nipan dagi lauraga tarik taraga taruk fawba asi roza henba midangi matamda Allah ge ibadat sing zikir azkar amadi nawafil sing ge ihtimam tawbangam bagi pangal thona adu pi nabi boys aigi nusi jarabai chilina sing hairiba tha asi adu ki matik Allah rabbul izzat ki manakta mahbub oy kya gi matik yamna oige haiba matamda chahi amada tha taraga ni thoini tha taraga ni thoi asi gi manungda atopa matamda di Allah gi hairiba ibadat ani asi tawba yadaba aduga hairiba tha asi asida khaktang ibadat tawba yaba ibadat ani khaktang lei hairiba ibadat sing adudi amana haj ki ibadat ni aduga amana qurbani gi ibadat haj ki ibadat asidi Allah rabbul izzat na mafham su matam su lepi atopa mafham amada hektamak haj tawba yade aduga atopa matam amada hektamak haj tawba yade aduga qurbani asi matam di Allah na tehtawi aduga mafham di hektamak mafham amada leiraga qurbani tawba asi yai चाहे आई इंडिया रे गोइबा तारगसु आई मलेशिया दा लेरे अदो इबा तारगदी मलेशिया दा लेबा मतमदा इंगोंदा कुर्बानी तौबा ngambagi sahibe ni sab adu इंगोंदा फाबा तारगदी कुर्बानी तौगनी अदुगा कुर्बानी असी कनागी मथक्ता वाजिब नो हाइबदो हाइजरक्के कनागुंबा मुसलमान बंदा बंदी की मनाक्ता सारे 52 तोला चांदी असीगी ममल असी मांगोंदा पैसा की शक्ल दो ओइरबसु लुपा की शक्ल दो ओइ बतारगसु सना की शक्ल दो ओइ बतारगसु अदुगा माले तिजारत की शक्ल दो ओइ बतारगसु माले तिजारत हाइबदी कारोबार तौनबगी दमक्ता नुपा अमना दुकाल अमा हांगे हाइरिबा दुकाल अदुगी मनुंगदा लैरिबा पोत चैसिंग अदु माकी सेंदोंगी दमक सेंदोंग तानबगी दमक्ता लैरिबा माल असी सारे 52 तोला चांदी असीगी ममनगा चप मानबा इंगोंदा माल असी लैरे अदु बतारगदी महाकी मथक्ता सु कुर्बानी तौबा असी वाजिब अदुगा कनागुंबा अमना युम महाकी युम महाकना लैनरिबा युम अदुना तबा तोपा अमा कारोबारी की नेटता लैरगा थमले सेंदोंगी दमक्ता अदु बतारगदी हाइरिबा युम अदुगी ममल अदु हिसाब तौरगा महाक ओंदसु हंगबा तारगदी सारे 52 तोला चांदी की ममल असी कुर्बानी तौबा असी वाजिब अदुगा अमना सिजिनदबी दल्ली मगा लैबा पोसै सिंग युम की मनुंगदा चाहे सना की शकल दो वगैरह चाहे फी की शकल दा कोलिक की शकल दा लैबा खुदिंग अदो उनसिल लगा हारिबा सारे 52 तोला चांदी असी असीगी ममल असी इखोइदा लेम तारगदी कुर्बानी तौबा असी वाजिब गूगल दा चांदी सारे 52 तोला चांदी असी इखोइना रंग चेक तौबा मतमदा अने कैलकुलेट तौरे पैसा असी मोटा मोटा लिसिंग 0.5 हाइबदी 0.5 गा लुपा चमंगा 0.5 माथोय हाइरसु मोटा मोटा अदुम यारे असी कनागुंबा बंदा बंदी की मनाक्ता पैसा दोन थोकगा लैबा तारगदी नत्रगा माल की शकल लोइबा तारगसु कुर्बानी असी तौबा वाजिब कनागी मथक्ता वाजिब नो हाइबदु खंगमिनरबनिना तकबीर तशरीक की मतंगदा खंगमिनरसी तकबीर तशरीक हाइबदी अल्लाहु अकबर ला इलाहा इल्लल्लाहु अल्लाहु अकबर वलिल्लाहिल हम्द असिबु तकबीर तशरीक कवे तकबीर तशरीक असी बालिक फारबनु पानुपी सिंगना ईद की ममांगी निमित हाइबदी तरीक की तरागा तरुकी फजर की नमाज हेक लोइबगा दुआ तौद्रिंगैदा हाइरिबा तकबीर तशरीक असी खोंजेल हौना आइगदी करंबा निमित फावबा तरीकुन की असर की नमाज मतुंग फाव तरीक तरागा
teruk, tarik taraga taret, tarik taraga nipan, tarik taraga mapan, tarik kun. Hairiba numising asi namas matam mangagi hek loibaga salam pir leithokpaga takbirat tashrik asi haigani. Aduga takbirat tashrik asi kanagi mathakta haiba wajib no haibadu amuk khangminarasi. Takbirat tashrik asi mukim oiba yumda leiba mi mahak mathakta su wajib ni. Aduga musafir safar da chatpa samna ai manipur dagini aina delhi da chatle agasi safar da leire adu oiba taragadi mahaki mathakta su takbirat tashrik asi haiba asi wajib ni. Aduga jamaat ki namas loiraba matungda takbirat tashrik haiba asi pung khodimak ki mathakta wajib ni. Aduga mathanda namas sole jamaat nang hodre adu oiba taragasu takbirat tashrik haiba asi wajib ni. Aduga nupi singi mathakta su wajib ni. Aduga shehar da leiba mi aduga gaw da leiba mi hairiba makhal ani ki mioi asida su takbirat tashrik haiba asi wajib. Aduna aikoi punamak Allah Rabbul Izzat na angal pinabi boisa yaumul ashra haibadi jil hijjagi tarik amadagi lauraga tarik mapan phauba asi English calendar da hairagana June gi tarik nipan dagi lauragana tarik taraga taruk phauba asi aikoi roza henbagi ngambagi pangal thauna amadi midangi matamda Allah ge ibadat nawafil sing amadi zikr askar tauba gi ihtimam adu aikoi tauba ngambagi pangal thauna adu aikoi pung pinabi boisanu aduga tarik tara tarik dagi lauraga tarik kun phauba manung asida aikoi qurbani tawbagi pangal adu so koi pung nokta pibi de hairaga qurbani tawba ngambagi Allah Rabbul Izzat na pangal thona adu pinabi boisanu aduga qurbani asi karamba nabi da Allah na kum tawrakhibano tharakhibano haiba adu su mate ama samlapna singjage Allah Rabbul Izzat na dunia asida nabi lak amagal sing kun mari kun manga henba taba tharakhi hairiba nabi sing adugi manung dagi Hazrat Ibrahim alaihi salatu wassalam da Allah na hukum tawi Ibrahim na ha qurbani taw haina maki wari asidi yamna sangi adubu atoba video ama da ai mahaki wari asi macha tana santokna lijarage ngasigidi id ki matang amadi yaumul ashara gi matang da maki fazilat sing adu haibigi video ni na ai samjinjarage Allah Rabbul Izzat na Hazrat Ibrahim alaihi salatu wassalam da hukum tawi Ibrahim na ha qurbani taw karam posaki qurbani na ki punsi da kwaidagi hena mehbub oiba kwaidagi hena chanba kwaidagi hena nuksiba posak ado aigi mai kai da qurbani taw han Allah na matamadu dadi Hazrat Ibrahim alaihi salatu wassalam gi manakta kwaidagi mehbub oiba posak asi mahaki machanupa Hajara dagi fangjaba Hazrat Ismail alaihi salatu wassalam Hazrat Ibrahim alaihi salatu wassalam mahaki macha adu sunuksi tawbata mu mahaki thamoida Allah gi atopada Allah dagi hena nuksiba Allah gi hukum dagi hena nuksiba posak ama phawba leramde aduna maram oiraga mahakna mahaki nuksiraba machanupa adubu qurbani tawnabagi damakta singar tawraga firon ahanba setpiraga surma lagairaga ettar lagairaga qurbani tawnabagi damakta purakki mahaki net amasung mahaki qurbani masagi qurbani tawbagi tayyari adu uraga Allah na peladuna jannat tagi dumba ama Hazrat Jibril alaihi salatu wassalam gi thangda puraklaga Hazrat Ismail alaihi salatu wassalam gi mahutta dumba adu qurbani taw adugi lauraga ngasi phawba ikoi qurbani gi ase ikoi gi mathakta su hukum Allah na tawribani ni asi Allah na tawba ngambagi pangal adu pinabi boisanu qurbani taw matamda kanagumna hameng asi qurbani tawre adu bitaragadi mi amakakki saruk oigani aduga san sa chawba sal oiragana mi taret phawba hissa tawba yai qurbani taw matamda fulus oiba yamna zarurat ni ne sengba asi tawminnari mi taret adugi manungdagi net sengdaba ama thamoi sengdaba ama yaw matamda qurbani adu bul oiroidoribani aduna ikoi yamna section gadabani aduga tawriba qurbani gi paisa lupa adusu sengba paisa oiba asi yamna darkar ni nattaba taragadi madusu bul Allah na tawbiroi ikoi gi net asi sengba taragadi koina tawriba qurbani adugi adu sa adugi adu ibak makhada tadringaida Allah gi manakta bul tawi haina takpiri aduga sa adugida yawriba matusing ado aduga chap manna Allah Rabbul Izzat na neki pinabigani haina takpiri aduna koi punnamak thamoi sengna Allah khakki khallaga raza ilahida qurbani asi tawba ngambagi pangal thona adu koi punnamakta Allah Rabbul Izzat na pinabi boisanu